खुरुमजरे ISTV पाउमियंग ताबिरबा सिंगुतराम नोकचरे हौजिमरोइबा पाउ मणिपुर के गवर्नर ना मोरे की चाखत थौरांगी फिबम यंगसिनख्रे बॉर्डर फेंसिंग की मतंग स्टेट गवर्नमेंट ना हक्सिन लवी हाइख्रे लुपा करोड़ तरुक लाख कुंतरेक रोम चंगना लंफेल पाटा वाटर बॉडी सेमलकनी हाइना IFCD मिनिस्टर गमथंग हाउकिपना फोंदोख्रे अमदी निफुनिपान सुबा सकलाम खोंसत की निंगसिंग थौरम पांगथोख्रे हौजिमा पुंगबा पाउ मणिपुर के गवर्नर डॉक्टर अश्विनी कुमार नांगसे बॉर्डर टाउन ओरिबा मोरे द चतुना मफम की चाखत थौरांगी फिबम यंगसिनख्रे भारत अमदी म्यांमार अनि की बॉर्डर फेंसिंग की मतंगदा स्टेट गवर्नमेंट ना हक्सिन लवी हाइना मोरे द लुचिंगबा सिंगा उनाबदा फोंदोख्रे ngasi manipur gi governor ashwini kumar na more da chatkhiba khongsat aduda governor secretary RK nimai chandel gi DC chicharanjan ADC robert khetrimayum SP priyo kumar yauna assam rifles samadi awang batha ki official kaya su saruk yake governor na bharat amasung myanmar ani gi marakta leiba lokchau thongi mayai fawba chatuni yengsinke kundaruk suba sector gi brigadier rajiv markoshana border pillar gi matangda chayetnariba sing governor da khanganke Gate number 1 Yoramdai da leiba border pillar humudra taret ki mafam su yenghanke integrated checkpost ki mafam sing yengba loiraba matungda more trade center da miyam ga loinana mifam ma pangthokhe mifam adu da more da leiba tongan ba community singi luchingbi kayana saruk yake border fencing gi matang da semkhiba committee on protection of land in border fencing gi maikei dagi sarkar gi timna ngarang border fencing gi matang da yengsin khiba adu miyeng changbiu haibaga loinana memorandum ama supisinke Organization singi maikei dagi more gi award apagi matang da su governor da memorandum pisinke Governor Dr. Ashwini Kumar na phongdo khibada miyam na mahaku more da harau tayam na okpa amadi miyam gi award apa sing mangonda khangan bibagi damak nungai ba phongdo khe miyam gi awaba sing kokna ba mahaki maikei dagi kari tawba yabage haibadu yengsingani haike afam asida communication phagat hanana ba khona ba tangai fade more yoba yaba matam ga chuna ba national highway thamba tangai fade haike ngamkhai gi matang da hauzik lairiba phibam ase state sarkar na munna khangbaga loinana akanba miyeng changli central government na so darkar oiba thabak sing lokhali haike You have also mentioned about the border problem. The government, state government is already aware about whatever you said. They also have full records and history. It is not only the state government of Manipur, it is also the government of India. We are aware and action is being taken on this requirement. Mahagna makata na haikibada trade and commerce ki thabagasi Myanmar ga hena aphabamari thamba tangai fade mafam asida hauzik tawriba trade ki mawong asi hena phagana ba amadi India rom dagi polam kaya thadokna ba kari tawba yabage haibadu yengsingani haike nature gi oina mahaki ngamkhai haiba leite ngamkhai haibasi miyoibana leibak ngakpa nungaina ba sembani haike Trade is concerned. I completely agree with the head of the Chamber of Commerce, Malik. What he has said is that we require time to improve the trade. Only one thing I don't agree with him is, he said now the attempt is being made to make it legal trade. Sir, earlier also it was legal trade. There is no difference. Law is always based on customs, traditions. The origin of law is customs and traditions. They form law. So whatever trade was being done earlier and is being done from gate number 2. Lupa crore taruk lakh kuntare rom changna lamphel pata water body semlagani haina IFCD minister ngamthang haukipna phongdukre ngasi minister na luchingba team amana lamphel pata nong khajitang chubaga ising chawriba ase yengsinbaga mari leinana wafam asi phongdukhibani khongsada duda MLA ki khonbo niumai department ki MC amade executive engineer su yauke lamphel area da ising chawriba mafam kaya team aduna yengsinke minister ngamthang haukipna ngarang chief secretary yauna water body ase semgatna ba DPR semlaba matungda PIB famkre insolutiongani tara hundoi tara mari dagi water body ase semba hoduna insolutiongani tara taruk tara taret fawbada losinana ba panam thamle ekar chani yankai pak sauba lamphel pat ki area da semgar ka dawriba water body asiga loinana drainage system phahanna ba yaure
सेंट्रल वाटर कमीशन की खुथांगदा भारत सरकार के मिनिस्ट्री ऑफ वाटर रिसोर्सेस तगे अयाब लौरगने प्रोजेक्ट असी लोइरब मतुंगदा PHED गा तानरगा इम्फाल सिटी दा मपुंग फाना इसिंग पीनब होटनगने हौजिक IFCD दा इसिंग इचाउ थोरकपा मतमदा थेंगनबा मटेरियल सिंग मतिक साना लई मियामना किनिंगाई ओइदे मियामना ई पाउ फाउनिंगलबदी कंट्रोल रूम गी टेलीफोन नंबर 2451550 दा कांटेक्ट तोबा यागनी हाइखे लंफेर वाटर बुदी से मसे सारो एकड़ से 250 एकड़ थुने 250 एकड़ गुंबा वाटर बुदी से मने मसेदा चारोपना 600 कोल मथक्ता भाई DPR सेंबल हो रहे DPR सेंबल का लोने नंगरांग और चिमसंना सब पीबई चिप सेक्रेटरी ना शेयर लोरगा नंगरांग PIP ने क्लियर तो रहे बस PIP ने क्लियर तो रहे बना कोई ना मिनिस्टर ऑफ वाटर रिसोर्स दा मिनिस्टर दा कोई थारा नहीं बस इन थारे बजे अंडरवर्ल्ड चिमसन से प्लानिंग पावने ना मान से करना बस मोतांगा पालो ना इंग सोलुसिंग चमापल हुंफु मंगा लंदम सिदा खुसेम की चाक तांग बथोक्तुना मियाम की अचौबा इहौ हौखिबदा लेकिद्रबा मियोय मरी निंगसिंगदुना ngasi एम सुना सिंदुना निफुनिपान सुबा चकलाम खोंगसत की निंगसिंग थौरम पांगथुख्रे अयु अंगनबदा एम सुगी प्रेसिडेंट थियाम नरेशना फिराल सिंखतुना बिसुम चिंगा मचादा लेबा मियोय अहुंगी निंगसिंग खुबमदा थौरम हौदोखे मफम अदुदा मणिपुर की मफम कयादगी लाकपा महिरोय सिंह एमसु की लुचिंगबा सिंह हानगी थौपुबा सिंह तोंगान तोंगानबा महिरोय संस्थान की लुचिंगबा लुचिंगबी अमदे सिविल सोसाइटी ऑर्गेनाइजेशन की मिहुत कयासु अथौबा अथौबी अहुंगे निंगसिंग खुबमदा लेसु कटुनाई कै खुमनबुटखे पनबयाई मियामगी अकनबा इहवदुदा मियोय मरी ओइनाम नब कुमार लाइश्रम चावल नौमै कापम प्रमोदिनी अमदे वाइखोम निलमनी नौमैना पांदुना सिखिबदगी ngasi फावबा इहव अदुबो चलाम खोंगजत हाइना एमसुना निंगसिंग थौरम पांगथोक लाखिबनी मियामना पिसुम चिंगा मचादा लेसु कतुना इकै खुमनबा उल्लबा मतुंगदा मफम अदुदगी डीएम कॉलेज के मल्टीपर्पज हॉल तमना अचौबा खोंगचत अमा चतखे खोंगचत अदुदा मणिपुर दा इनर लाइन परमिट सिस्टम चनहलु पोर्ट की ममल सरकार ना लेपु अमदे मणिपुर की गमखै कायबा यारोय हाबना चिंगबा खोलाव कया लाउखे तुंगदा डैम कॉलेज मल्टीपर्पज हॉल दा महिरोय लुचिंगबा सिंह अमदे सिविल सोसाइटी ऑर्गेनाइजेशन सिंगी लुचिंगबा लुचिंगबी कयाना सरुक यादुना निफुनिपान सुबा चकलाम खोंगचत नुमित की थौरम पांगथोखे एमसुना सिंधुना पांगथोखिबा निंगसिंग थौरम अदुदा एमसु की प्रेसिडेंट थियाम नरेश MSF की प्रेसिडेंट एल उमाकांता सु की प्रेसिडेंट जयंत कुमार खुमन अमदे देसाम की वाइस प्रेसिडेंट अंगम्बा अमदे एमसु की हानगी लुचिंगबा कयासु सरुक याखे सरुक याखेबा सिंगना मणिपुर की हौजिक ओइरिबा फिबम सिंगदा गवर्नमेंट लौरिबा फिरे पेंदबा फोंदोकनखे मरुओइना मणिपुर अमसुंग म्यांमार की ngमखैदा संबल खारिबा सिदा मणिपुर की लमांगबा यारोय हाइबा वाफम मरुओइना फोंदोकनखे एमसु की प्रेसिडेंट नरेशना अखोइना दाबी अमा फंगनाबा होनाबदा पुन्ना संगसिनबा तारबदि पांदम फंगबा ngमगने पांगथोकलिबा थौरम असी मपुंग फाहनबा हाइबसे ममांगदा थोखरिबा थौदोक अदु ममुत ताना खंगजिनबा मथौताई फोंदोखे बॉर्डर रोड ऑर्गेनाइजेशन BRO ना नेशनल हाईवे कुंट्रा तरेट इम्फाल जिरीबाम लंबी से सेमबगे नामादा मतम चंगंदुना मियांग चथोक चसिनदा चाउना अवा चैथेंग पिरे हौजिंसु लंबी सी मपुंग फाना सेमबगे महुत्ता लंबी यादबा मफमदा गाड़ी पुथबसिंग इंखतुना सेल लौदुना लेरे अमरोमदा BRO गे मखादा हंदकता लंबी सेमखिबा असम गे सिलचरदगे हापलोंग फावबगे लंबी दी थुना लोइख्रे हिरमसिदा रिपोर्ट अमा
मणिपुर की प्रजासना इम्फाल जिरीबाम लंबी से मपुंग फाना सेम पामलबसु ngasi phawba manipur sarkarna akan mamiang changba watpadagi semba ngamdre matam gi oina center gi minister amadi luchingma kaya laktuna yengsilam labasu makha tana thabak ningtina paikatre masida gari driver transporter amadi miyamna pena daba kholaw kaya laknare handakti union minister Jitendra Singh laktuna lambi si thuna semna naba thadaba pirum labasu ngasi phawba lambi si fazana semba hawdre masigi mahuta lambi yadaba mafam singda gari puthaba sing biarogi gari na inkatuna driver mamamdagi lupa chamanga dagi chanipan phawba lawi haina driver kya na pen na phongdong narki ISTV news na mafam madura chatuna yengsilubada biarogi kangbuna thabak subagi matamasi ayupung mapandagi mari phawuni haidai adubu ayupung tara makai helaba phawba biarogi thabak suba miyoi laktaba thenaki haidiba matam sida biarona local labor ahumari neklaga mamingi wena lambi semale masina di union minister na atum matamda chatpa yana na honagani haibasi mangphang no bangam loidori masida manipur sarkar na thawa yauna center taksin ba udri masmak praja sing yamna laibak tibune nakalamoromda asam gi silchar dagi haplong fawbugi 6 lane oi lambi asi singtem khaiduna lambi semba hokibadu athu matamda loiduna mapung fauna chatpa hokre lambi si biarogi makada leiba chatret humphumanga battalion BRTF na semani lambi gi naketa mapung faba drain leibana lambi de ising senbagi mami ude adubu chap manaba battalion asina thabak suriba imphal jirbam lambi gi thabak kusu asida miyamna pena dabada natana achaubu wang kaya lakle lambi si sembada dile tawbagi nungboiba wan to karino masida karamba aronba rajniti leibano haibsini mamingi na lambi semliba sidasu lambi gi nagyeta mapung phaba drain semba udri masina maram oraga semliba lambi gi mayai de ising senthaba thengnaki mapam sing adudi gularthon ol kaipunda amadi kaimaina singmani amabu orabasu lambi thuna senduna miyam chatpa yahanba mathau tari ISTV pawgidamak ranjan ningamongal wenana nawabam Philips Silchar Sri Krishna Janmashtami Thoram Lakpada Manipur ki Governor Ashwini Kumar na miyam da yafa proposal pirakle Sri Krishna na takpiram basing adu ngak ngasatuna lamda masida santi amasung wata padaba purakna ba aikoi khudingmak kathokpaga loinana aikoi gi ithau pangthoklasi hare hauzetem rem thanglojare Lola Madi Mayak Sakatana Jatiama Sakatpangam Loy Haina Works Minister Dr. Ratan Kumar na Fongdu Kre Wahum Sing asi Apunba Lining Hall Ning Sing Taurang Lupna Sinduna MUG Centenary Hall da Pangtokpa Lining Hall Fulogi Jama Kuntaruk Suba Mapok Numit Ning Sing Numita Minister na Fongdu Kibane Lupki Luchingba Kunjeshor Art and Culture gi Director Bhaiga Yauna Miyam na Laikidrabagi photo da Laisu Katuna Ikai Kumnabut Ke Loinana Lining Hall gi Maramda Iba Souvenir Masu release daw Ke Tauramdu da Wangang Kibasingna Aikoi Lol Mayek Amadi Natpu Yokatnaba Hona Biramba Lining Hall Fulogi Taudang Miyam na Kaufum Tokte Mahak Lamdam Sida Poklam Drabadi Aikoi Lon Mayek Amadi Nat Amambalambida Lairambaga Bangkok Oiramgani Fongdok na Ke Minister Ratan Kumar na Lol Mayek Amadi Nat na Jati du Karamba Pibamda Lairami Haibadu Kangbangami Lining Hall Fulogi Hona Zamana Ngasi Lamdam Sige Irol Iek Amadi Mayek Pu Sakot Lamjel da Kong Tangzin Bangamduna Maliam da Sakang Libani Fongdoke Akoi pai pusina thambiram baba madugui sanabi kangon kyama masigi inak punraba culture do ibatar da su nat do ibatar da su sanaba do ibatar da su masi akoina akoi lina thamam base masi akoi thizille harga nahona na masi hingatna na hona matamda akoi gi anova mipokta anova generation kya da khangananaba honaba matamda achawa thodang lokribase nasi akoina nasi mapung ningsing pangthoiba khoi liningal akoi gi nauria phulo ase mase akoi na kawbi aroi da ba akoi gi numit thana leiba makai akoi ningsing na hawra ga adumba athoiba akoi mission Amarom Lining Hall Nauria Fulogi Jama Kun Mangarak Suba Mapok Kumon Thoram Milal na Susinduna ngase Milalgi Head Office ta Pangtokre Thoram Maduda Milalgi President S Toma Mangang Amadi Atay Marui ba miyoy kaya su sarugya ke Thoram Maduda sarugya ki ba miyoy singna Lining Hall Nauria Fulogi photo da hailay katuna ikay kumnabot ke Laikidraba Nauria Fulogi maramda iba maramda mangang laduna ngasigi mirol na mahakpo dingsing ba matawtay Fongdoke Segmai Turel gi isingna Kendra anigi lofam sing kana ba phangana ba committee na miyam gi matenga loinana semkiba thongjaw lokon Kenel ase sarkana miyang changbiduna sejina ba yahna ba hona biu haina Secretary Prem Kumar na Fongdokre
ngasi paumi sing yauna koirengai awang khuno mapal chakot thorang committee gi mioi singa punna canal gi phibam yengsin ke maduda prem kumar na makha taraduna canal asi awang sekmai thongjau dagi nilakuthi fawba kilometer manga sangi mamangai da ithai lokhong phajana leram labasu hojik sekmai tural dagi nung pekthok padagi canal gi phibam sokchil lakhibani canal asina kana ba piga dawri basi hengang amadi lamsang kendra gi low pari chanipal rom dani haike tu matam da koi dam jina loi dibogi di ekoi nogi tori da permanent oina water sources kumbagi program tawdana government na id atu mieng changbi dana koi gi korenge awang kungang mapan gi ta ko tarang committee amu kungang mapal gi praja jingi khanbiraga id hai riba kenel asi matik chaba kenel amo ohen binam gi dam ta ekoi na department amu government ta id mieng thamjari ngasigi khongset aduga mari lenana North Eastern Council gi makhada minor department na lupa crore mari hena changna nauna sekbai thongjang manakta sariba damase department na ing solution ani tara mari gi June fawada losinana ba panam thamliba se thabakta soidana onthok piu haike government na athuba matam da department da mieng changbiraga aikoi gi darkar leibasi tawbidana damasi laiba sahi sida aidi lotion biraga sina aikoi permanent oina dum saba yabagi photo thambinaba nixingjari aduga kariguma sina lotion bangamdraba aikoi hojik chemai kendra dagi puraga chigi thong makhong jidagi kilometer ma makhairom kakhalaga semiba kenel ase sema aikoi permanent oina sembi nabagi damta aikoi na department da thamjari Indo-Myanmar border fencing na Manipur gi lam mangan kiba yabagi akiba leibadagi Manipur sarkar na semkiba committee na ngarang ngamkhai paringda chatuna yengsiluba adu thagat ningai ni haina MPP Chanura marup na phungdorakle committee gi chairman na security fencing ni haikiba ase masana khangna public ta lana hairibra natragana khangdana hairibra haibasi hangningai oi sambal khariba ase international norms ki matung ina khabani haina phungdok palaikrabani Manipur sarkar amade Bharat sarkar anina joint survey tongnana ba honariba si atuba matamda thabakta onthoknaba honabana yaifaba oigani masina taduna o ibobi sarkar na prajabu apangba siduna nathaina ba honarabadi MPP Chanura marupna yengduna leithokloi phungdorakle Amarom dangarang Manipur sarkar ki committee ki chairman Suresh Babu na ngamkhai paring yengsin bachalubada khariba fencing asi security fencing ni haikiba adu Janata Dol United Manipur na yaning de haire wafam asi kanana hayu haibadu chapchana Manipur sarkar na miyam da khangalu haina party asi ki president M Tombina Pawmising na phungdokre ngasi Babu parada laiba party office ta pangthokiba Pawmising ga unabadu da mahana makha taraduna ngamkhai da sambal khaba yengsiluba adu miyam na chauna asa tawrambani adubu haujikti madugi ona tainabada lakle haike Manipur gi lam sokna sambal khariba asida Bharat sarkar gi karamba agenda leibage atuba matamda miyamda khangangadabane hojik oiriba phirma sigi matangda Manipur da leiriba political party taretna haukiba tang kunithoi da prime minister home minister amadi defense minister na chingbada aiba cherol pisin kre masigi su mathakta Janata Dol Yugi national president Sarat Yadav tasu party gi oiba kari thabak lokhatpa yabage haibadu lokhat pinabasu phongdoklamle haike Hauzi Bharat amadi Myanmar ga lona ba paringda Manipur gi lam sokna fencing tawriba ase security fencing ni haina Suresh Babu na phongdokkiba ase tasengna mahak masana phongdok para natragana sarkar na phongdok para haibadu miyamda khanganana ba dabi tawkhe Dr. Suresh Babu na security fencing ni haiba se masi security fencing oirabadi Gogajang gi village tangkhayama Indo-Myanmar da lehoriba se masi kothok lamni ba Koto August fencing tawri ba che machine takudi masi security fencing nate haibani mahang khangaga hairibra natragana khangana hairibra maduga sarkar sina hayu na hairibra maramaduna sarkar na hayu haiba nataba man hayu wan labadi magi matakta sarkar sina action na kholo dobagi maram karino maramaduna Janata Dal United na mahum marang khangana Manipur Praja Miyam the Namthak Tawgi the Mukta Janata Dal United Mahapu condemn Dori Atumatamda Manipur Sarkarna Achum Mama Miyam the Kangan Minana Janata Dal United Amadi Janata United Saminariba political party Puramuna Dimanto
Border fencing yengsinana ba semkiba committee ki chairman Dr. Suresh Babuna hauji khari ba se border fencing nate security ki fencing ni haiba sigi wahan tok karino haina Communist Party of India ML na hangde Myanmar ga taina ba Manipur gi ngamkai da kilometer chawmar fudan pal sang ba fencing kha ba horok pagi kilometer tararong ngai ringai da Manipur gi kun fencing wang da laiki ba masung khul mayai fau ba khajin ba mayam ama lakpana ajawa wathok ama oide kilometer chawmar fudan pal se thungna kharak pa tarakade Manipur gi lam mayam ama mangkiba yabagi oithokpa leire phiba masida Congress sarkar asina Delhi ga karimata mukna bangam dribano hanaki phiba masida Congress ke MLA sing party lusingba sing minister amasung MLA dagi khudong zaba phangnaba tuminna leibagi mahutta ipa ipuna thambiram bangam khai kannana ba wa khara dingang chungani masida tuminna leithoklabadi iramdam asi pungmang manglagani party ki khena ba thamdana lamdam asi kannana ba hona minarasi haire Haukiba tang kuni pan gi numidang pung mapan makhairom taba matamda iroi semba substation da mathau tawduna leiba department asigi sinmi singda National Games Village dagi ni haiba mioi kharana mai tharakte haiduna phuba chaibagi thabak chatharamni haina Manipur Electricity Employee Union na thadorok pacherol amana khangalakle mathau tawjari ba sinmi singda phuba chaibagi thabak chatharamba se leibak masa ta dabagi khudamni asigum thabak asi matungda mukhana tawbiganu hare Children Creative Contemplation Educational Institute Thobal na sinduna handakta pangthokiba class 1 dagi 8 fawbagi district level mathematics competition da makok mathang tarba singda mana mathum yanthokre ngasi Thobal DC complex ki counting hall da pangthokiba mana mathum yanthokpagi thawramadu da DC T Ranjit SP Dr AK Jaljit amadi ate school gi oza singsu saruk yakhe KB 400K power grid tower line none gimi kungna taba mafam da phawidana committee against the erection of 400 kV double circuit na Manipur ge chief minister da Taksin Kre power line asi mamang da survey tawkiba duidai pangau dagi pandal da oina tingbana afabo oigani ngalingai matam dagi khunda leita duna leraklaba loinana township ama oirakadoraba none da asigumba power line tingsilakpana akaibo oigani committee gi dabi asi khanadrabadi elomi singi hak kanjanaba democratic oiba khongjang Gani Hare Amuram da Jiribangi KB Chama Kuntrani Toy Substation Dagi Rengpang KB Chama Kuntrani Toy Substation Power Extra High Voltage KB Chama Kuntrani Toy Line August Kunipangi Nungtilpung Amadagi Charge Tauragani Miyamna Matakta Tingliba Ware Sing Naksindanaba Natraga Tower Sing Kadanaba Executive Engineer RK Bidhan Kumana Kangalakle Hausigaten Brempton Luxury Brekimatunga Mayamutaram Nokchari No tax haiduna house tax thibagi mayokta iho hobada mi ohum lekidaba made mi mari sokibagi thogdopu ningsingduna humpu manga suba Martyrs Day 27 August 1948 haina ngasi mau get ta pangthokre UNC gi lising makada mau council na sinduna pangthokiba thawramaduda UNC gi president L Achane former president Samson Rimai Chandal Naga People Organization gi president Graviel Chinir NPO gi president LM Makshan ZYF gi president Tidius Kamai Ansam gi president Seth Sakshang amade Naga Civil Organization kaya gi luchingba kaya na saruk yakhe Memorial Stone da miyamna lai katuna ikai khumna butke Saruk yakiba singna minute ani tumina leptuna awaba fungdoke Thawanga mari lenana UNC gi president L Adani na fungdokibada Naga National League ki luchingba sing A Daihomau amadi N Modolina luchingduna matamduda MK Priyobata Singhana chief minister oiringaida no tax campaign haiba house tax khombagi mayokta khongjang changsinki matamaduda Naga singna chahi gi house tax ase Manipur sarkar da pibagi mahutta Kohima da leiba DC of Naga Hills of Assam Charles Pausida piramke Ingsolisingama chamapal ni funipan gi August ki tang kuntaretta matamdugi ningthau Maharaj Budachandrana Assam Rifles samadi Manipur Police ki apunba team ama tharaktuna NNL gi president L Daiho yauna Atay luchingba sing phana ba honaki miyam thoraktuna madubu thingnana ba honabada nongmaina kapada RCC Hipuni Marili Lokre amadi modo kholi mafam adumakta dalaikide miyoi marina soke miyoi kaya ama aso apanangke matam adugi Naga ahal singna tawkiba thabak adubu ningsingduna thoram asi pangtokpani haike On 27th August 1948 the Manipur Maharaja Bhutchandra sent a combined force of Assam Rifles and Manipur Police to arrest Mr. A. Daiho and other leaders of the Naga National League.
They took position in and around Mao Inspection Bungalow, which is just at the top here, in war-like fashion and indiscriminately fired at the volunteers, students of the Mao Maram Tribal Council, now Mao, Maram, Pomai, Thangal and Upper Ziling, who were blocking the road leading to the residence of the leader, Mr. A. Dai Ho. In the firing, the followings were killed and grievously wounded. Imphal East District Police Commando na haukiba tangkulum doida sanjenbam amasung thumbi chingkhong anigi lona ba khongnang makongdagi fare hariba kangu chingjin maya lekaidagi tensubam inaubi maitei alias laiba chai kuntra taruk apokpa ibohalbi amadi chalong mamang lekaidagi khangemam jiban alias purnima chai kuntra apokpa mikhu hariba bi aniasi RPF amadi masigilan me sanglo PLA ga karigumba hiram amatada mari leinadi haina lubasigi Department of Publicity gi chief Bankim na phongdo rakle Chaliba thasi kunithoi da Mumbai da photo journalist amabu gang rape tawkiba thawong adubu amjuna yaningda phongdo rakle ngasi Manipur Press Club ta pangthokiba union gi standing committee gi mifamna paumi rape tawkiba thawdok ta chenaba sing karigumba makal gi minung sigi wakat tadana lebaga sigi leiriba aina khwadagi lumba dandi pifam thoi haina phongdok nakhe Amuromda Amjogi Mifam Maduna, Manipurgi Pau Se Singi editor Amasung Lebak Miamna, Pau Happy Natraga, Hapti Habagi Matanga, Lak Pa Isu Sing, Amjuna Tokiba Code of Conduct, Local Adjustment Yumpam Oiraga, Tashin Nabiu Amade, Miamna Amjogi Code of Conduct Po Ikai Kumnabiu Haina, Marilay Nabakuding Makta Apple Taure. Ngasigi mifamna Manipurgi Matau Tauriba Paumi Sing Taru Taruna Lainaba, honoring a Cheragasida, press card Piraga, Lana Sejinanaba. Lana Sejinaba, Asengba Paumi Singbu, Mingzat Tinaba, Honabagi Mawonda, press card Pinaba Honare Haiba, Amjuna Kangle. Union Manungi member Sing Amukhana, Asengba Paumi Masak Kangdok Naba Honari, Sasinaba Paumi Sing Amjuda, Yauramba Taragasu, Amjudagi Tantokadabani Haiba, General Body Gi Warep, Standing Committee na Honare. Maraksida Pause Singi editor Singnasu Masagi Pirep Kangbiduna, Paumi Natabada press card Pibiramganu, Karigumba Piramba Toklabasu, surrender to Hanbio Haina, Amjuna Apil Taure. Rimski Anoba Special Ward Ani, Anaba Singi Damak Lairagani, Ahanba Ward Irainimitagi Hanglagani, Atopa Amasina, Matam Karagi Matunda Hanglagani Hare. Young Women Health Organization na restaurant da drive chathaba leptre tongan ba restaurant kaya da drive chathakre hayeng Krishna Jarman numitta restaurant amata thong hanglamba yaroi karigumba thong hanglamlabadi matam chupagi oina thingani haina organization asigi office ta pangthokpa paumi singa unabada organization gi miyoi singna phongdokre Hotel hangiba mapu singsine masi hangida ba pai amamba ka ambadagi khudong chaba naharun mayam ama chatra chatri amadi nupi mang khudimse mang nagi masakse anu banate masi koino se hayeng khatagi oina recent khudimse sangba yaro ba maduda kari ba hangamba taragadi matam chupagi oina wa singen jagadi Wa amasung ligi culture Manipur da sakot hananaba Manipur University gi anthropology department na achoba thodang lawrakle masigi matang da national seminar ama pangthoktuna akang ai singi mot lawduna hena sakot hanaba honagadore September ki tang 12 dagi 13 fawa numit humni chupna Indira Gandhi Rashtriya Manav Sanghalaya Bhopal gi makhada seminar pangthoktuna wa amasung ligi culture ase Manipur da mapung phana sakot hananaba honagadore Manipur da nupi angangi mayokta chathariba miyot minai sing thingnanaba All Manipur Women Voluntary Association na ngasi Lamsang Bazar, Kaithil Manbi, Khumbong Bazar, Yurembam Bazar, Sangai Thel, Maklang amadi Tera Bazar da poster campaign chathakre. Jiri Bangi Treasury Office ki Treasury Officer Leitabana Thasiki Mangadagi transaction Kudingmak Leple Oza Masung Jiri Bangi Sarkargi employees Singi Tolop Kaiba Yadaduna Leire Hana Leramba Officer Mamang Thada Transfer Tokibadagi Anoba Treasury Officer in charge Sama Mamang Thagi Kuntrama Thoida Order Tokia Dubu Ngasi Fawa Joint Tauradre Mari Lainaba Singa Hiramasidam Iyeng Changbinaba All Manipur Elementary School Teachers Association Jiri Bam Branch na Khangale Hausa sana bagi pau.
ngasi sanabagi pauda amphagi general body meeting e thoktuna lakpa do lagliba September amagi pung mapan taba matamda mapal kangje pungda leiba amphagi meeting hall da pangthuklagani hari District Youth Affairs and Sports Imphal East ki district level inter school gi sahi tarat makhagi nupa masa amadi nupi masa gi kho amadi kabadi gi trial kam selection lagliba September gi mari da pangthuklagani masigi damak sanaroi singna lagliba September ani phawagi manungda officer si da form pisilakna ba khangalakle Manipur Veteran Cricket Association gi general body mifamna insolution ani tarahumdoi taramanga phawba thau pugadaba office bearer sing khankre president da T Subol Singh honorary secretary da Ezugeshwar loinana vice president ani joint secretary ani treasurer ama executive member tarasu khankre Imphal East District Football Association Sindunanga Sidagi Khuraizam Tarun Kumar Memorial Senior Women Football League Kumal Lampak Artificial Tapta Hodokre Football League asi Hodopagi Tharamda Thongju Kendragi MLA Thongam Besorji Singh Imphal East District Football Association ki President KS Mohori Singh Top Nauriagi Jilla Parishad T Itobi Singhana Sarukya K Football League asigi ahoba match da ESU Wangkhaina NYTIC Okram Chutekpo goal mari sinoda maiti piki ESU Wangkhaigi goal mari adu match adu ki ahan bahapta Umabati amadi Komlabati na goal amom chanke second half da su ESU Wangkhaigi Mandakini amadi Premesorina goal amom chanbangam ke match adu da NYTIC goal chanana ba yamna kana honarabasu goal amata handok pangam khide Football League asi hawdokpaga mari leinana MLA Thongam Besorji Singhana Manipur gi nupi gi football na lisang sidna national da dominant tokduna lakli masilamda masida lairiba football club sing amadi football association na makhoibu makhongdagi semgat pibadagini makhata na club amadi association na sanaroi singbu leptana yokat pirabadi state asidagi afaba sanaroi kaya putok pangamgani haina phongdoke karigidamata afaba women footballer akoi puthokpada Manipur na bagi dominate torino haibasi gi matangda koin sam thamjaragadi koina lekai gi lekai maktazu natraga atu atopa lekai gi leriba club sing sina akoi gi tongan ba akoi gi throughout the year haitare akoina practice na chingba natraga tongan ba akoi gi programming haitare football gi si series lineup si yam phajana sinbi raga tawuduna akoi gi achouba akoi gi sanaroi sing afaba puthokpada koina dominate tawbani haibasi aina thengnajaba amasung aina practical experience when ujabada ai thamjabani Jiribam da su ni phunipan suba hunger marches day gi thoram pangthoke MSU district committee na sinduna pangthoke ba thoram asida mairoi singna laikhidraba luchingba mari gi photo puduna rally amat chatlaba matung leisu katuna ikai khumnabot ke thoram asida MSU district committee gi president Roman Jiri college ke principal Dr N Vijaya Desam local council gi president committee gi advisor susargya ke Nimidasi kamari leinana leibak ningbagi saireng sangdamnaba masuk pangthoke Handak Myanmar Army na Moregi Holland Fai Khulda base camp ama sananaba honaragliba asigi matangda Manipur gi MP Dr Thoksom Mainana ngasi sathakiba Lok Sabha mifamgi zero award pukatuna report ase chumbra lanbra habadu yengsinbina ba sarkar gi pungning chingsinkhre Hauzik ngasi nomage engsa gi pawda ICAR Lampel Pataki Pangba Paugi Matungina ngasi kwaidagi saba degree Celsius kunipan dasmik ani aduga kwaidagi ingbana degree Celsius kunmathoi dasmik taru nungsita yawba ising manunggi chang ayukta chada marfudra taret nungsuldana chada marfu manga nongjugi chang tarat taruk dasmik nipan ni Hozari bada maroi pau mokhana Manipur gi governor na more gi sakwat thorangi phibam yengsinkre border fencing gi matang da state government na haksina lawi haikre Lupa crore taruk lakh kuntaret lom changna Lampel Pata water body sem nagani haina IFCD minister ngamthang haukip na phongdukre amadi nipunipan suba saklam khongsat kining sing thoram pangthokre ngasi goina DSTV ni pizza paw matang solution jare miang tabir ba singbo mukahna khurumjare